Hamasna hostage amata hingna thadokloi lauthokraba matung Israelna Gazada bom thadakhrei. Hamas ki maikaidagi makoina demand tawriba prisoner sing thadoroktaba taragade Israel gi hostage amata hingna thadokloi haina phongdokraba matung Israel na kha thangba Gaza gi city singda bom thada duna landakhrei. Matam sangna Israel amasung Palestinian ani gi marakta lan songna duna lakhiba adu khara nemtha duna leirurabane. Adubu chahi asigi October 8 Hamas na Israel gi ngangphei lansin duna Israeli lisingamaga chanirom hatkibaga loinana miyoi chaniga nifu faraga Gaza da purakhe. Madugi paukhummoina Israel na Gaza da bom haithaduna haujik phawbada Palestinian lising taraga nipan lom hatkhrei. Khwaidagi nauba oina Israel Air Force na ningthaukaaba numita Gaza gi Khan Younis city da bom thadarakhe. Palestinian militant Islamic Jihad ki maikaidagi su Israel gi lanmi singna yum amada sangduna tunnel gi sangpham thiduna leiringai yum adu bom kapsinduna thugai ki haina phongdokle. Israel lanmi gi maikaidagi ningthaukaaba numita Gaza dagi Israel tamna rocket kaplakhe. Masiga loinana Khan Younis da akanba mawngda khut thoknari haire. Haukhiba nongmaijing numita Hamas ki maikaidagi makhoina haiba Palestinian bandi sing thadoktaba taragade Israel gi prisoner sing Hamas na fazinduna thamliba du hingna mata fangloi haina laukthorokhe. Israel gi maikaidagi Gaza da haujik Hamas ki makhutta hostage samaga kuntra taret leiri haina laukthokhe. Israel gi makhutana Palestinian bandi lising taret lom jail da fazinduna thamle. Haukhiba tha ni henba se Israel na Gaza da leptana bom thadaba sina Gaza gi yumayamba uful onduna mangtakpagi mathakta hospital amata mathau tawba ngamdre miyoi million ani henbana mayum leitaduna kangawnaraga leire. Gaza city ge Al Sifa hospital da miyoi lising kuntrarom changjafam lawduna leire. United Nations ki maikaidagi Gaza gi apunba miyoi million 2.4 gi manungda million 1.9 de mayum leitre. Masigi manungda tangkhai amadi angang singne. Israel gi maikaidagi Palestinian sing kha thangba Gaza sarukta changsinduna leinaba khangankhe. Adubu awang thangba Gaza da Hamas takhairaba matung Israel lanmina Gaza gi kha maikaida muk changsilakle. Masina Gaza da miyam sing asoy anga mayoknadana leiba yaba mafum amata leisilaktre. Gaza gi lan asida haujik phawbada Israel gi lanme marfudraga nipan sikhibaga loinana satruklomna asogapan nangkhre. Israel gi maikaidagi Hamas terrorist lising tarelom hatpa ngamkhre haire. Israel gi National Security Advisor Jutsi Hanebi gi maikaidagi Hamas makha tana lehelaroi makhoi miyoi banate haina phongdokle.